Sakhiba thagi aroiba numit me kunthra mathoida Bishnupur jila gi tongan tonga mafam singdagi lakpa sarkarna lairaba kokanaba samkiba askim singi matangda apen pen neinanaba garib kalyan askim district headquarter da leiriba kyama sanglenda askim sigi beneficiary singi mifam amadi sarkar gi musinga hakthengna wahung pahungi program sathakre Chief Guest Govinas Konthok Jamna Oikiba program aduda thangai sena Kendra Sarkar gi lusingliba Pradhan Mantri Shri Narendra Modi na lairaba praja khungangi mioi tola taraba kangbu nupi angang singi phibam singsi phanaba honaba askim si hakthengna yaurabra haibagi sangjeng palani masigi askim singsi ayamana mai pagle haina dilobu yai technically natraga akubo rajniti gi miyang masa kharadi uba phangi khudam oina housing for all da second third installment phangdaba loina na lomi singi damakta sakana pirakpa apikpa selpa technically fraud tawduna rajasigi oiba samesya amadi mayoknari adum oidamak beneficiary sing ase benefit phangba yaba miyo sing pau phauna dabadagi khudong sabasi puksel sengna mari leinaba singna hona bidona sarkar gi kanaba sing launa ba hona amadi tangai fadana leiri loina askin sing asigi respondent oiba line department su puksel sengna khangjadaba leitaba mimana draba singni khanduna araiba mongda athuboda phanganaba su hona bagi tangai fadabadi leiribani mapungda adum askin si mai pakli haina lawbi yai haibadi individual benefit natabada social benefit tadi khadagi matik jengsinba ama sangli adumangna su oiramba yai kendra sakana raja sakada chablak pawafam sing aikhoina medagi khutangda thenakre khudam oina lambi sarak kailas thabada quality yaudaba ising pibada khungi matai yaurabadi quantity yaudaba sidi raja sarkar gi daito oifam thai khara punging sangani modi government professional oiba group khada magi scheme sigi maramda feedback tharaknaba akanba wafam leiribani khudingmak raifaduna leibak asina prithibida phida ama launaba honariba asida nagrik ama oina ikhoi khuding changchin minaba matam yaure me kuntra da PM care for children haina covid na maram oiduna mapa mama leikhi draba sahi tara nipal makhagi angang singi yai phanaba sahi tara nipal surba angang singda lupa lakh tara lemna piba sahi yaudragana sahi singai batai amadi sahi tara nipal phawboda hairiba selfam si yaunaba sakana sahi khuding makhoi account sel thandin beri lokthokpana sahi kulumdoi suraga interest ka loina na phangadabani haibadi sel singdu adolescence period ta phanganbani masi natana central government gi residential school da sahi tara nipal sudriba phawbo lairik tamanaba reserve tawri makhal makha kaya gi khudong saba singa siu mangang sing sida modi sakana kumna jengsin biri aikoi Bishnupur gi oina su nambol division da gi same parent ki angang ahum khudong saba si phangkhre tongram robindro MLA Lairenjam Romabai adaksa JP amadi deputy commissioner L Bikramna mari leina ba sing sang sing angang sing sigi guardian da khusi nakhre CM gi maike da gi su laptop computer ama angang sing da DC gi khuthang da piki hauki ba tang tarama thoida raja gi mukhyamantri Sri Nongthamam Biren Chandra da laktuna Manipur gi state fees oiriba pengba lakh ama loktak ta mutki dauraba nga asi kanbagi panam da thadok pirami loktak ki fishermen sina nga masa thadok pidanaba section ba wa mukhyamantri na hairami loina na nga crore ama hairiba nga makhalsi thadok kani haina su makha ta ki fishery department amadi LDSU ICR Central Inland Fishery Research Institute Berakur Kolkata na sinbadu da saruk yaki Manipur police ki commando gi team thabak phajana tawbagi mami haukiba matam sin uba phangi war against drug ki mayok ta kumang saksuli loina na law and order su phajana pangthokli Bishnupur police ki superintendent police Serojit Mitai loina na Roni Mayangbam additional SP ops ki subordinate asap sin satrak pa drive frisking checking na singbada haukiba tang ahunda torbung bazar da gi mioi ani da gi opium kg taret ka gram kuntrani thoi phaki tang mari da kumbi police zauna masigi jurisdiction da gi activa 3G ama 4G ama 5G ani 6G ama phagat ki tang taret torbung area da asau check tawbada sasinaba RC book ama phagat pada makata na wahung pahungada tata zenon ama susar sampurda gi lokhat ki car khar suphagat ki tang taran thoi torbung area da activa ama di stroke amamam phaki tang taraga mari utrama thoi suba AR ga loda da mioi ani da gi gram samapan ngmogda truk opium phaki tang tarate laingobi da gi activa ani kunma thoi da utrama thoi suba AR ga loina na mioi ani ga swift car amada 0.32 gi pistol MK2 masing manga magazine taruk live round manga 0.32 mm ama phagat ki tangkuni thoi activa da lakpa mioi amadagi soft cap taret ta puramba heroin powder gram chatruk ka mogra ni thoi sel oina lupa lising train thoi gi sanga sarendagi phaki kamongda UG group amana leirambani singnaba mafam amadagi tangkun manga da makhal kaya gi khusu khulai phaki ngangkhalawai pam manaktagi A star car amada puramba sandalwood box mari da kg samu humpu puramba loda da wangu sanung khongdagi activa ani mioi amaga konal tangkun truk da phagat ngamki